ꯊꯧꯗꯣꯛꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯋꯥꯐꯝꯅꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯃꯦꯗꯤꯌꯥꯗ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯄꯨ ꯑꯩꯈꯣꯏꯒꯤ ꯁꯤꯑꯦꯝꯅ ꯃꯤꯔꯥꯏꯔꯦ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯑꯩꯈꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏꯖꯗꯦ ꯍꯧꯖꯤꯛ ꯑꯣꯅꯔꯦꯕꯜ ꯑꯩꯈꯣꯏꯒꯤ ꯁꯤꯑꯦꯝꯒ ꯑꯩꯈꯣꯏ ꯄꯨꯟꯅ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ प्रजाꯁꯤꯡꯒ ꯆꯠꯃꯤꯟꯅꯔꯤ ꯗꯤꯕꯦꯂꯞꯃꯦꯟꯗ ꯆꯥꯎꯈꯠꯅꯕ ꯍꯣꯠꯅꯕꯗ ꯆꯍꯤ 35 ꯆꯨꯞꯅ ꯆꯥꯎꯈꯠꯂꯛꯇꯕ ꯊꯧꯕꯥꯜ ꯃꯥꯏꯀꯩꯁꯤ ꯆꯥꯎꯈꯠꯅꯕ ꯍꯣꯠꯅꯕꯗ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯕꯤꯗꯨꯅ ꯑꯣꯅꯔꯦꯕꯜ ꯁꯤꯑꯦꯝꯒ ꯑꯩꯈꯣꯏꯒ ꯄꯨꯟꯅ ꯆꯠꯃꯤꯟꯅꯔꯤ ꯍꯥꯏꯕꯁꯤ ꯊꯝꯖꯅꯤꯡꯉꯤ ꯑꯗꯨꯒ ꯃꯁꯤꯗꯩꯗ ꯑꯩꯅ ꯌꯥꯝ ꯁꯦꯡꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯁꯤꯗ ꯃꯔꯨꯑꯣꯏꯅ ꯍꯥꯏꯔꯀꯥꯟꯗ ꯍꯟꯗꯛꯀꯤ ꯏꯈꯪ ꯈꯪꯍꯧꯗꯅ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯃꯗ ꯑꯩꯈꯣꯏꯒꯤ ꯁꯤꯑꯦꯝꯅ ꯄꯨꯂꯤꯁꯅ ꯃꯤꯐꯥ ꯃꯤꯄꯨꯟ ꯍꯦꯛ ꯇꯧꯔꯨꯕ ꯃꯇꯝꯗ ꯊꯧꯕꯥꯜ ꯋꯥꯡꯖꯤꯡ ꯍꯩꯔꯣꯛ ꯍꯦꯛꯇ ꯑꯣꯏꯔꯝꯃꯤ ꯍꯥꯏꯕꯗꯣ ꯑꯗ ꯄꯨꯂꯤꯁꯅ ꯇꯧꯔꯨꯕꯗ ꯏꯔꯥꯡꯗꯨꯗ ꯌꯥꯎꯔꯝꯕꯗ ꯃꯤ ꯈꯔꯒꯤ ꯑꯣꯏꯅ ꯍꯥꯏꯈꯤꯕ ꯋꯥꯐꯝꯅꯤ ꯑꯇꯝꯅꯅ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯄꯨ ꯍꯥꯏꯈꯤꯕ ꯅꯠꯇꯦ ꯁꯤꯡꯅꯕ ꯅꯠꯇꯦ ꯑꯗꯣ ꯃꯍꯥꯛꯇꯤ ꯍꯧꯖꯤꯛꯁꯤ ꯑꯩꯈꯣꯏꯒꯤ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯇ ꯆꯍꯤ 35 ꯆꯨꯞꯅ ꯁꯥꯁꯣꯟ ꯇꯧꯔꯝꯕ ꯀꯣꯡꯒ꯭ꯔꯦꯁꯀꯤ ꯑꯗꯨꯒꯨꯝꯕ ꯁꯔꯀꯥꯔꯗꯣ ꯇꯧꯔꯝꯕꯁꯤꯡꯗꯣ ꯑꯩꯈꯣꯏ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯑꯃꯠꯇ ꯊꯣꯛꯅ ꯇꯧꯔꯝꯗꯕꯁꯤꯡ ꯗꯤꯕꯦꯂꯞꯃꯦꯟ ꯄꯨꯟꯅ ꯆꯠꯊꯃꯤꯟꯅꯔꯤꯕ ꯑꯩꯈꯣꯏꯒꯤ ꯁꯤꯑꯦꯝꯕꯨ ꯁꯨꯃꯥꯏꯅ ꯍꯥꯏꯈꯤꯕ ꯑꯩꯈꯣꯏꯒꯤ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯁꯤ ꯇꯣꯉꯥꯟꯕ ꯑꯃ ꯇꯣꯈꯥꯏ ꯇꯥꯕ ꯑꯃ ꯃꯅꯤꯄꯨꯔꯗꯒꯤ ꯇꯥꯅ ꯍꯥꯏꯕꯤꯈꯤꯕ ꯄꯣꯂꯤꯇꯤꯀꯦꯜ ꯃꯥꯏꯂꯦꯖ ꯂꯧꯈꯤꯕꯁꯤꯡꯗꯣ ꯃꯈꯥ ꯇꯥꯅ ꯇꯧꯕꯤꯅꯨ ꯑꯩꯅ प्रजाꯗ ꯑꯄꯤꯜ ꯇꯧꯖꯅꯤꯡꯕꯗꯤ ꯑꯩꯈꯣই ꯄꯨꯟꯅ ꯆꯠꯃꯤꯟꯅꯔꯤ ꯑꯩꯈꯣꯏ ꯑꯃꯠꯇ ꯑꯣꯏꯅ ꯁꯤꯑꯦꯝꯁꯤꯅ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯗꯤꯕꯦꯂꯞꯃꯦꯟ ꯀꯌꯥꯗ ꯑꯩꯈꯣꯏ ꯆꯥꯎꯈꯠꯅꯕ ꯍꯣꯠꯅꯃꯤꯟꯅꯔꯤ ꯍꯧꯖꯤꯛꯁꯨ ꯐꯝꯃꯤꯕ ꯃꯤꯐꯝꯁꯤꯅ ꯆꯥꯛꯀꯤꯅꯤ ꯑꯗꯨꯅ ꯃꯈꯥ ꯇꯥꯕꯗ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ सिगुम्बा लूरब तंजासिदा सिगुम पॉलिटिकल माइलेज लौरगा हेक्ट अखोई थौबाल डिस्ट्रिक्ट तोगान तारे हैबदो हायनिंगदे अदुगा अखोई पॉलिटिकल माइलेज लौबिरिबा कांगुनसु हाइबिगनु तौबिगनु लानसी अखोईगा कुकी के थेंगनबते गवर्नमेंटना अखोई इलीगल माइग्रेंट खंदोकपा अदुगा अखोई ड्रग्स वार ऑफ ड्रग्स ओबी प्लान तौबा अदुदा खत तौदरुबनी ऑनरेबल सीएमना प्रजाबु सिग्नबरते सी मई थमजनिगी मरोइना हाजरबदा अखोई हजिक लेजिस्लेदा अखोई मणिपुर थोलिब थौदोक्सी मे अहुम दे चथरकुदरा ngasi फाव लेप्तना अमुक फरुरे हरगदा चथरकीबा असि यामना नुंगाइदबा अखोई यामना पुनुंग सुबा पमनी अदुने ngsaigi हाइगिबा मयामसे आइगी अखोई माइकैदगी हाइजनिंगदी प्रजासिंगदा हाइजनिंगबदी अतमना हाइगिबती मियोय खरै यावबदो तौबिगनु हाइना हाइगिबा ngantani अदुबु ऑनरेबल सीएमदा मदुदा हेक पनबदमा सोयोरिबदी हाइकांदा कइनो हाइकांदे थौबाल खामो हैरोक वांगिंग थासी अखोई लानसीदा हौरकपा याम थवा यावबा कांगबुनी हाइना अदुबु नुगाइदबदी पुलिसने हेक फारुबदा हेक्ता थौबाल हैरोक वांगिंग हेक्ते यावरमी हाइबदो कक्की हाइदु खतंग हाइदी हाइदोंनिंगबा अमा हाइगिबा अदु हाइगिबा वाइदि हाइदा प्रजादा हाइजनिंगस अदुगा अमरोमदा चही 35 थौबाल बाइक सीएम लेगले हेबदो मदु मयान पॉइंट तौद्रे सीएम पॉइंट तौदी थौबाल माइकैदा सीएम ओरगले हाइगिबदो चही 30 पुरकपा मतमदा थौबाल माइकैदा सीएम ओइदा पुरकपा मतमदा हाइरिबा अखोइगी ngsaigi अखोइगी इनर मयान पामनबा इनर लाइन परमिट तोरमदे हंदकी लाइबा बीजेपी गवर्नमेंट ऑनरेबल अमित शाह जीना होम मिनिस्टर ना यूनियन होम मिनिस्टर ना तौदना अदुबा अखोई मयामदा इनर लाइन परमिट पिबिरे अनि सुबदा border fencing तोरमदबा तौरमी खरा अदु पुन तौबिरमदबा मयामदो border fencing दो कन तौबिरी सथरे असीबा अदुगा border दगी फ्री अखोई मूवमेंट रेजिम थममदो हौजिकती फ्री मूवमेंट रेजिम दो पूरा पूरी थिंगरे बिसा याव चंबे रो हेरे सीबा अदुगा अखोई लेरिबा अखोई मयामसिदा हौजिकती ब्रह्मादगी चंसिलक्पा इलीगल माइग्रेंट सिंगदा अखोई लमदम सिगी सिंग खुदिमक कोबरेज तोरपा मदु अखोई गवर्नमेंट सिना ऑनरेबल सीएम ना ऑनरेबल प्राइम मिनिस्टर दा ऑनरेबल यूनियन मिनिस्टर हाइजरगा बायोमेट्रिक खुथांगदा लौदुनो जे अखोई मखोई सिंगदो तकथोकपसु होग्रे अमकुसु मखादा तकथोकनो होनरी लानसी अखोई प्रजागा सोंगना बरते गवर्नमेंट का इलीगल माइग्रेंट सिंग सोंगना बलानी मरक्सते पॉलिटिकल माइलेज लोंना दनसे अखोई मसे अमगा अमगा नुसिन सिनबी बसे मतम खर पोथाबियु लानसी अंदकतसु यावबि ममांगदा याम ममिंग लेरपा रिपब्लिक भारत हाइदना अखोई अर्नाब गोस्वामीना हाइगिबदुनी चाइना की खुद यावी अमेरिका की खुद यावी हाइगिब वफम सिंगदुनी आई मरोइन थमजनिंगिसि अदुना अखोई असुक यामदा
루르부 단자지다 아이코이 마첸 란 총나바 더발 디스트릭 또 파인 따는 호나바 더발 디스트릭이 지금 리스렌트 하이브리드 싱베세 아이코이 같이 하이키버도 두 와펌도 됐대 그런 프로젝트인다 데벨롭먼트 프로그램바 아이코이 시험과 아이코이가 분에 점이 내려지 마시 검진 사기 아마 가이나 마카타 하이닝부디 프로젝트마야나 political balance logdana kari hairi haikanda CM resign to CM resign to CM resign to haibu matamda masi hojiti CM resign to do matamda tholokka do hena kangbira maini political balance lo bi pangura manipur da lairi bu khunga pasing maruoida manipur da lairi ba tapaki lairi ba khunga pasing sing do rasu tapak to rasu mayam ji tak tholko matamda pyar hek lak matamda amta lekham nei wai madu aikoigi haibiganu CMG 실내수 CM 한번 신분 좀 란지 꼭거다 란지 솔루션 동건 거다 하이버와 펌치니 터데닝스 란시 아코이가 쿠키가 태어날 때 고면나 아코이기 illegal migrant 컨독바 아두가 아코이 drugs war of drugs 오비 플란토 바 아두다 컷 떠더루버니 오늘 CM나 프로자브 시그널했대 시마이 탐제닝이 마로이나 하자라보다 아코이 부지글 이스리다 아코이기 머니푸르다 통리부터 독시 미 어흠들이 찾아보더라 마시 파워를 랩더라 뭐 바로 우리 할까도 짜트라키바 마시 야나 농아이다고 거기 야나 부릉시 와퍼 없니 아도 내가 세기 하이기 보면 암세 아이기 거기 마이케이드기 생 하이진 잉그디 프로젝트인데 하이진 버디 아땀나나 하이기한테 묘이 크레 야고도 또 비긴우 하이나 하이기 보건더니 아두부 오늘 시험다 마두다 핵반보다 막 소요리 버디 하이간데 그리고 하이간데 타발 카모 하이로 왕경대 다시 거기 란시다 호르과 양 토여버 강부니 하이나 아두부 누가이다버디 폴리스네 핵 파로보다 핵도 토발 하이로 왕경 핵대 여름이 하이도 극기 하이도 그땅 하이디 하이동님 아마 하이기바 아두 하이기바 와이다 하이도 프로자다 하이딩스 아두 그 아마롬데 제히트랑아 토발 마이크 시험을 해도 마두 매하는 포인트 오드래 시험의 포인트 오디 타월 마이케이다 하 시험 오래gle 하이기보도 세히당 부럭부 못함다 타월 마이케이다 시험 오래 탑 부럭부 못함다 하이리바 거기 마세이기 거기 인더 매하는 밤나바 인더라인 퍼밋 토럼데 한덕기 라이바 BJP government나 오너레블 아밋 차지나 홈미니스터나 유니언 미니스터나 따우드나 아두바 거기 매함다 인더라인 퍼밋 비비레 아니 수보다 border fencing to럼다바 tomi kra adu pune to biram da bo me amdo border fencing do kan to biri sathare siba aduga border dagi free ko movement regime thobamdo hojik ti free movement regime do pura puri thing re bisa yong chang me ro here siba aduga ko gi lairiba ko me am sida hojik ti Permadi 정치력과 illegal migrants 싱다 거기 남담시기 싱 그들만 포브레스로빠 마두가 거기 거면시나 오늘별 시험나 오늘별 프라임 미니스터다 오늘별 유니언 미니스터 하이제라가 바이오메트릭 탕다 로드는 없이 거기 막 거기 싱도 떡톡 보시 하고 그래 엄그스 막 하다 떡톡는 오늘이 란시 거기 프라자가 속나 버렸대 government illegal migrants ing song nabalani marex the political mileage long ngan je koi pase amaga nusin dam sin bi base patam khar pothabiu lansi andak ta su yaw bi mangda yam maming le pa republic bharat haiduna koi arnab goswami na haigi biduni china gi khut yawi america gi khut yawi haigi bo wafam simduni ai maroin thamjening isi aduna koi asuki amda 루르부 단자지다 아이코이 마첸 란 총나바 더발 디스트릭 또 파인 따는 호나바 더발 디스트릭이 지금 리스렌트 하이브리드 싱베세 아이코이 같이 하이키버도 두 와펌도 됐대 그런 프로젝트인다 데벨롭먼트 프로그램바 아이코이 시험과 아이코이가 분에 점이 내려지 마시 검진 사기 아마 가이나 마카타 하이닝부디 프로젝트마야나 political balance logdana kari hairi haikanda CM resign to CM resign to CM resign to 하이브 마tamda 마시 hojiti CM resign to do matamda tholokka do hena kangbira maini political mileage lo bi pangura manipur da lairi bu khunga pasing maruoida
Manipur leriba tapaki leriba khungap sing dorasu tapak dorasu mayam ji takthol ko tamda piar hek lak tamda amta lekham nei wai madu koi gi haibi ganu CM ji silesu CM am sin ban tamda lan ji ko kadra lan ji solution tong ngam haibo wa pam sin tabling is ada si mo bai su tabi da ba praja mayam ji pun nei koi war ba tan ja ji da ji yo rang na han da DGP na political ꯑꯩꯈꯣꯏꯒꯤ ꯌꯨꯅꯥꯏꯇꯦꯠ ꯀꯃꯥꯟꯒꯤ ꯌꯨꯝꯐꯩ ꯀꯃꯥꯟꯒꯤ ꯑꯩꯈꯣꯏ ꯀꯨꯜꯗꯤꯞꯅ ꯍꯥꯏꯕꯤꯈꯤꯕꯗꯨꯅꯤ ꯗꯤꯁꯇ꯭ꯔꯤꯛꯁꯤꯡꯒꯤ ꯑꯦꯁꯄꯤꯅ ꯍꯥꯏꯕꯤꯈꯤꯕꯗꯨꯅꯤ ꯀꯨꯀꯤ ꯂꯥꯟꯍꯧꯕ 50 ꯃꯤ 30 ꯇꯤꯝꯅ ꯁꯥꯔꯒ ꯆꯪꯉꯛꯇꯣꯔꯦ ꯇꯝꯄꯥꯛꯇ ꯁꯦꯝ ꯁꯥꯕ ꯂꯣꯏꯔꯦ ꯁꯣꯔꯁ ꯑꯃꯗꯒꯤ ꯇꯥꯔꯤꯛ 19ꯗ ꯇꯧꯗꯧꯔꯦ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯑꯆꯨꯝꯕ ꯋꯥꯐꯝꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯔꯛꯁꯤꯗ ꯑꯩꯈꯣꯏ ꯃꯁꯦꯟ ꯃꯨꯛꯅꯕꯒꯤ ꯑꯗꯒꯤ ꯁꯦꯝ ꯁꯤꯟꯕꯒꯤ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯔꯤꯖꯥꯏꯟ ꯇꯧꯕꯒꯤ ꯋꯥꯐꯝꯗꯣ ꯄꯣꯊꯥꯕꯤꯔꯒ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯈꯨꯟꯒꯥꯛꯄ ꯃꯌꯥꯝꯁꯦ ꯂꯣꯏꯅꯃꯛ ꯇꯛꯈꯥꯏꯈꯤꯕꯗ ꯃꯩꯇꯩ ꯍꯥꯏꯕ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯑꯃꯠꯇ ꯂꯩꯍꯧꯔꯣꯏ ꯑꯗꯨꯃ ꯑꯩ ꯊꯝꯖꯅꯤꯡꯉꯤ ꯑꯗꯨꯅ ꯑꯣꯅꯔ ꯑꯩꯈꯣꯏꯒꯤ ꯁꯤఎꯝꯅ ꯍꯥꯏꯕꯤꯈꯤꯕ ꯋꯥꯐꯝꯁꯤꯡꯁꯦ ꯄ꯭ꯔꯖꯥꯕꯨ ꯅꯨꯡꯁꯤꯕꯗꯒꯤ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯕꯗꯒꯤ ꯇꯦꯟꯁꯟ ꯋꯥꯡꯕꯗꯒꯤ ꯍꯦꯛꯇ ꯌꯦꯡꯉꯨꯕꯗ ꯑꯃꯨꯛꯀ ꯔꯤꯄꯤꯠ ꯇꯧꯖꯔꯤꯁꯤ ꯍꯦꯛꯇ ꯌꯦꯡꯉꯨꯕꯗ ꯄꯨꯂꯤꯁꯇ ꯐꯥꯕ ꯑꯃꯦꯛ ꯌꯥꯎꯔꯨꯕꯗ ꯍꯩꯔꯣꯛꯇꯒꯤ ꯌꯥꯎꯔꯝꯃꯤ ꯍꯥꯏꯈꯤꯕ ꯋꯥꯡꯖꯤꯡꯗ ꯌꯥꯎꯔꯝꯃꯤ ꯊꯧꯕꯥꯜꯗ ꯌꯥꯎꯔꯝꯃꯤ ꯍꯥꯏꯈꯤꯕꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏꯒꯤ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯀ ꯑꯩꯈꯣꯏꯒꯤ ꯄꯣꯂꯤꯇꯤꯀꯦꯜ ꯀꯣꯡꯒ꯭ꯔꯦꯁ ꯀꯥꯡꯕꯨꯅ ꯄꯣꯂꯤꯇꯤꯀꯦꯜ ꯃꯥꯏꯂꯦꯖ ꯂꯧꯔꯒ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯁꯦ ꯑꯩꯈꯣꯏꯒꯤ ꯅꯠꯇ꯭ꯔꯦ ꯍꯥꯏꯕꯤꯕ CMꯁꯤꯅ ꯇꯣꯉꯥꯜꯂꯦ ꯍꯥꯏꯕꯤꯕ ꯑꯗꯒꯤ ꯑꯃꯨꯛꯀ ꯑꯩꯈꯣꯏꯒꯤ ꯆꯍꯤ 30 ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛ CM ꯑꯣꯏꯔꯝꯅꯤ ꯍꯥꯏꯈꯤꯕ ꯋꯥꯐꯝꯁꯦ ꯑꯃꯨꯛꯀ ꯔꯤꯄꯤꯠ ꯇꯧꯖꯔꯤꯁꯦ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯁꯦ ꯆꯍꯤ 30 ꯄꯥꯜꯂꯝꯕ ꯍꯥꯏꯕꯗꯣ ꯃꯅꯤꯄꯨꯔ ꯑꯣꯏꯅ ꯄꯥꯜꯂꯝꯕꯅꯤ ꯄꯥꯜꯂꯝꯕꯗ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛ ꯍꯥꯏꯕꯤꯕ ꯋꯥꯅꯤ ꯑꯗꯨ ꯀꯔꯤꯒꯨꯝꯕ ꯑꯃꯇ ꯇꯧꯕꯤꯔꯝꯗꯦ ꯉꯁꯤ ꯑꯗꯨꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯇ ꯑꯩꯈꯣꯏꯒꯤ CMꯅ ꯗꯤꯕꯦꯂꯞꯃꯦꯟꯒꯤ ꯃꯥꯏꯀꯩꯗ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯕꯤꯗꯨꯅ ꯁ꯭ꯀꯤꯝ ꯀꯌꯥ ꯑꯃ ꯄꯥꯏꯈꯠꯄꯤꯔꯤꯌꯦ ꯏꯚꯟ ꯂꯤꯂꯣꯡꯗ ꯃꯌꯥꯝ ꯎꯕꯤꯔꯝꯒꯅꯤ ꯍꯥꯏꯖꯗ꯭ꯔꯁꯨ ꯏꯚꯟ ꯈꯥꯉꯕꯣꯛꯇ ꯉꯔꯥꯡꯗꯁꯨ ꯍꯥꯏꯕꯤꯔꯤꯁꯤꯅꯤ ꯊꯧꯕꯥꯜꯗꯁꯨ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤ ꯀꯔꯝ ꯍꯥꯏꯅ ꯇꯧꯗꯅ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯁꯤ ꯃꯅꯤꯄꯨꯔꯁꯤ ꯀꯔꯝꯕ ꯃꯑꯣꯡꯗ ꯆꯥꯎꯈꯠꯄꯒꯦ ꯍꯥꯏꯁꯦ ꯃꯅꯤꯄꯨꯔꯒꯤ ꯀꯥꯆꯤꯟ ꯀꯣꯏꯌꯥ ꯃꯌꯥꯝꯗ ꯗꯤꯕꯦꯂꯞꯃꯦꯟꯗ ꯀꯟꯅ ꯆꯪꯁꯤꯟꯕꯤꯔꯤꯌꯦꯕ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯩꯈꯣꯏ ꯄ꯭ꯔꯖꯥꯁꯤꯡꯒꯤ ꯃꯔꯛꯇ ꯃꯤꯁꯑꯟꯗꯔꯁꯇꯦꯟꯗꯤꯡ ꯊꯣꯛꯍꯟꯕꯁꯦ ꯊꯣꯛꯍꯟꯕꯤꯗꯅꯕ ꯑꯩꯒꯤ ꯃꯥꯏꯀꯩꯗꯒꯤ ꯈꯨꯕꯥꯡ ꯆꯪ ꯇꯔꯥ ꯂꯣꯏꯅꯅ on behalf of Thawal District Maikaidagi, Asi Tinbiriba, Darjeeling Sinbiriba, Maning Pambiriba, Mayamski Maikaidagi, Tanjari, a coin Siembu, Lanu, when you know, Thawal District to Haitan Balate, Bagi, a coy, I don't know, the women that could put a seminary, I would say, Makata, Saminaba, a coy Thawal District, a coy Siembu, Mayam put a seminary, I would say, 8 Tanjani.